ꯃꯊꯦꯜꯁꯦ ꯌꯦꯡꯉꯁꯤ. ꯁꯤꯗ ꯉꯥꯔꯤꯡꯈꯥ ꯉꯧꯕ ꯂꯩꯔꯦ, ꯑꯗꯒꯤꯁꯤꯅ ꯎꯔꯤ ꯑꯥꯂꯨ ꯏꯔꯣꯝꯕꯅꯤ, ꯑꯗꯒꯤꯁꯤꯅ ꯉꯥ ꯊꯣꯡꯕ ꯂꯩꯔꯦ ꯍꯪꯒꯥꯝꯒ, ꯑꯗꯣ ꯁꯤꯗꯅ ꯀꯣꯠꯅꯕꯒꯤ ꯃꯆꯤꯒꯤ ꯀꯩꯅꯣꯅꯦ, ꯀꯣꯕꯤ ꯍꯥꯞꯄꯦ. ꯑꯗꯣ ꯁꯤꯅꯤ ꯃꯌꯥꯝ. ꯁꯦ ꯑꯩ ꯉꯁꯤ ꯃꯨꯛꯕꯥꯡ ꯇꯧꯊꯔꯛꯑꯒꯦ, ꯌꯦꯡꯃꯤꯟꯅꯔꯁꯤ. ꯍꯥꯏ ꯃꯌꯥꯝ, ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯩ ꯃꯨꯛꯕꯥꯡ ꯇꯧꯗꯣꯏꯅꯦꯕꯀꯣ. ꯉꯁꯤꯒꯤꯁꯦ ꯔꯤꯀ꯭ꯋꯦꯁ ꯃꯨꯛꯕꯥꯡꯅꯤ. ꯆꯦ ꯔꯣꯃꯤꯅ ꯑꯩꯉꯣꯟꯗꯅꯦ ꯉꯥ ꯊꯣꯡꯕ ꯆꯥꯕꯤꯔꯛꯑꯣꯅ ꯍꯥꯏꯌꯦꯕꯀꯣ. ꯑꯗꯣ ꯑꯩꯁꯦ ꯔꯧ ꯊꯣꯡꯕꯅꯦꯕꯀꯣ, ꯍꯪꯒꯥꯝꯒ ꯉꯥꯁꯤꯡꯒ ꯇꯧꯔ ꯊꯣꯡꯉꯦ. ꯑꯗꯩ ꯎꯔꯤ ꯑꯥꯂꯨ ꯏꯔꯣꯝꯕ ꯑꯃ ꯂꯩꯔꯦ, ꯉꯥꯔꯤꯡꯈꯥ ꯑꯃ ꯍꯥꯞꯄꯦ, ꯑꯗꯒꯤ ꯁꯤꯁꯤꯅ ꯀꯣꯕꯤꯅꯦꯕꯀꯣ ꯆꯤꯛꯅꯕꯒꯤ. ꯑꯗꯣ ꯑꯩ ꯆꯥꯕ ꯍꯧꯔꯒꯦ ꯃꯌꯥꯝ. ꯁꯥꯕꯅ ꯃꯌꯥꯝ ꯍꯪꯒꯥꯝꯒ ꯀꯣꯂꯤꯋꯥꯏꯒ ꯇꯧꯔꯒ ꯊꯣꯡꯕꯅꯦꯕꯀꯣ. ꯆꯦ ꯔꯣꯃꯤꯒꯤ ꯉꯁꯤ ꯃꯨꯛꯕꯥꯡ ꯇꯧꯔꯦ. ꯑꯗꯣ ꯑꯩ ꯍꯥꯎꯋꯤ ꯍꯥꯎꯇꯦꯗꯣ ꯑꯩ ꯁꯨꯝ ꯍꯥꯏꯖꯔꯛꯑꯒꯦꯀꯣ ꯃꯌꯥꯝꯗ. ꯍꯥꯎꯔꯝꯃꯦ ꯆꯦ ꯔꯣꯃꯤ. ꯀꯣꯕꯤ ꯀꯣꯠꯀ. ꯍꯥꯎꯔꯦ ꯃꯌꯥꯝ ꯐꯖꯅ. ꯎꯔꯤꯗ ꯃꯔꯨꯝ ꯆꯪꯉꯦ. ꯀꯩꯅꯣꯅꯦꯕꯀꯣ, ꯃꯔꯨꯝ ꯆꯪꯕꯤ ꯎꯔꯤ ꯑꯩꯈꯣꯏꯒꯤ ꯇꯦꯟꯇꯛ ꯇꯧꯕꯤꯗꯨꯅꯦꯕ. ꯍꯥꯎꯔꯦ. ꯃꯌꯥꯝ ꯆꯅꯝ ꯍꯥꯞꯄꯤ ꯁꯨꯃꯥꯏꯅ ꯃꯄꯨꯝ ꯃꯄꯨꯝ. ꯃꯣꯏꯗꯤ ꯍꯥꯎꯋꯤ ꯌꯥꯝꯅ. Ahora me apetece.
ꯍꯥꯎꯔꯦ ꯃꯌꯥꯝ ꯐꯖꯅ ꯀꯣꯕꯤ ꯃꯅꯥꯁꯦ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯂꯥꯎꯔꯦ ꯋꯥꯔꯦ ꯃꯌꯥꯝ ꯐꯖꯅ ꯆꯥꯁꯜꯂꯦ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯩ ꯆꯥꯕ ꯂꯣꯏꯔꯦ ꯑꯃꯐꯥꯎ ꯂꯦꯝꯍꯟꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣꯕꯀꯣ ꯑꯗꯣ ꯅꯦꯛꯁꯀꯤ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯐꯪꯅꯔꯁꯤ ꯃꯌꯥꯝ ꯕꯥꯏ